popular lenga semnaba MSA na thourang loukhatpa houre AK Misrana January tarak manga da kuki MLA shingi mifam ko khre hairi hariba tangtra manga gi matungda amuk maitegi MLA shinga su amuk paminar kanda wari sagani aduga lenga semnabagi khongthang adu lokholakani hamna chingwa wafam yauri aduga jakamai yengbe masigi political gi issues e wasa Transen Manipur da President rule si sigi wafam di lengak amu anauba semba semdaba lengak sembani lengak tuna semga dore adugi manunga semga dore thataru rojinge da semga dore dagi thataru hendokre anba President rule thamakpa adagi amu mathangi jana hujik chahi pharaka dore adana 2026 ki February taram dogi mamang da saka lengak anauba mamu semani adu dore sigi mayam si adum sigi hairiba narrative mayam sina miyam si aikoigi issue khanagadaba leibaki aruba issue sing mayam si khanagadaba aikoigi time and energy matam aduga aikoigi energy aikoigi pangal losing punamak si loinamak si kedogya haiba matamda aikoigi lengak semba semdabagi kaino sina aikoigi media da karida masigi coverage media na magi kalliba mafam haitare aduna sigi adu even aikoigi TV channel singi discussion da kaida ate issue mayam khanagadu political issue mo reba lengak semba semdaba singsina mafam loina kanjalakpagi sigi potchi masi thaoina tawribra masi perception management gi miyam gi wakhanda kokta adagi wakhalda leiriba aikoigi geno mayam si masi thaidok thaijin tawrakada madugi diversion pinanaba mindset si miyam gi wakhal mieng ji honganabagi karigi all si karam matamda he geng se balengak sembagi wari si karam ganda tholak ki haibagi magi pattern je he geng matamda miyam gi iho masagi 2023 gi May 3 dagi chathara eba Iran se sigi karigumba amagi kokomina boire amana boire ihausi magi IDP singi kaino magi changsalakpa magi yam kana demand ji taksalakpa matam sum yeng akoi hangatna yengmo matamda ule ba magi pattern ji miyam gi ihausin je he lakpa matamda anoba lenga ama sembagi wari ji kanna muk mathi phong kane lengak semba dore adu tawre ada tawre bagi lengak sembagi keno je he mathi phong kani maduna media gi achoba miyam gi public domain da leiriba ko gi discourse gi public discourse gi kari gi mayam je nasai gi changjali ba movement adu gi iho adu gi kaino do da gi kamai tawge da lengak sembagi pot sina sigi wari sina